Tentha Heibung Tranquility Club Tentha na Sinduna Team Tarukna Group Mari Thokna Khaidoktuna Thasigi Nipandagi TQC Ground SANNABA HOUKHIBA 30 QC Trophy 2026 led IRUNGBAM BIRLAL Memorial State Level Open Tennis Ball Cricket Tournament ki ngasi SANNAKHIBA MATCHSINGDA MKS CHINGMEIRONG AMASUNG THUNDERSTORM KHANGABOK MAIPAKPA NGAMNAKHRE Tournament asigi ngasi SANNAKHIBA ahanba match ta MKS CHINGMEIRONG na Royal Challenger Moijing bu wicket tarukta maithiba piki Royal Challenger na toss ngamduna hana batting paiduna apiba over 15 SANNABADA wicket manga turaga apun badan chamaga kuntra manga lauki ani suba innings ta MKS CHINGMEIRONG na over 10 da wicket mari turaga ran chamaga kuntra nipan lawba ngamduna match to mai paki match asida ball 18 da ran 93 aduga wicket ama lawba ngamkiba and dinena man of the match taki ani suba match da Thunderstorm Khangabok na MKS CHINGMEIRONG bu wicket manga thoiba ngamki MKS CHINGMEIRONG na toss ngamduna hana batting paiduna ahanba innings SANNABADA over Taramari Dasmik Anida wicket Taramak Turaga Ran Chamga Kun Khak Lauki ani suba innings ta Thunderstorm na over Taranitoi Dasmik Amada wicket manga Turaga Ran Chamga Kunithoi lawba ngamki ball Taramanga da Nipumatoi aduga wicket ahum lawba ngamkiba Wangmayum Faridna man of the match taki atopa ahum suba match amada Thunderstorm Khangabok na ALFA2 Khangabok pu wicket tareta maithiba piki ALFA2 Khangabok na toss ngamduna hana batting paiduna SANNABADA over Taraga Dasmik ahumda wicket taramak turaga ran humdra manga lauki masigi paukumda Thunderstorm Khangabok na supnagi over Taruk Dasmik ani mayok nabada wicket ahum turaga ran humdra nipan lawba ngamduna mai paki wicket manga lawba ngamkiba dolai paibam sahurna man of the match taki